Ingagi Purnima numitni. Lairik paba loisaladuna laiza mapanda hagjik langpa tholai. Mama na ching khairambagi mangolda lairiba yangkok tu pusalaga imung changge tawbada sumang mayagi kabok lei pambi marumda chingyadagi likhatlagliba ningthizaraba thabal mangal urai. Khalli laizana kayada fajakrabano nangi mangal sinaniko mipum khudingi thamoibu inghaliba. Asumna khalingai laizagi mamana chakhumdagi kaurai. Ibema tabro nangbo kaida leige sangoida hawai mangal atingbudo lehaure amukta pusalo. Laiza hoima hawai kompak tu pairaga chakhumda changlai. Mamana nani tharo marukki paisa thenba laklambani maga wari saringai da aidi adum kauridana loksanba kadai sida thamo kari insang thong se hainoi ma hangam thongjalasi na tawbani hawai sina peruk kangsu semlage ima adum thongbirage nang lairi pazaruro. Hoi adudi ima ai ngahak parukige. Laizana magi ka changdringaida ngasaigi ningthiraba thajadu amuktanga yenglamge khanduna thoklai. Adubu amuba leichilna khumjin khiramle uba phangdre. Maithong hanjiladuna tapna magi ka da changki. Nong khongbagi makhol tarai. Nungshitna humdokliba thongnaudu lonsillamlaga chairda famthai. Lairik ngaihak yenglaba matung mobile paikhattuna YouTube ta isai thaduna tai. Aduga amuk mamanabi singa WhatsApp ta chat taunai. Phone du thamlaga assignment awat padu semba hawi. Ngaihak pothagi khanduna famungda kakhatlaga ngatharaga fami. Laizana matomta khanjai. Aina mangzariba manglan sibu mangfauna bangam lakhidra. Amuktang pokpa miyoi poksida ai ama poklami haibagi miyamgi damak karigumba khara tawramba haibasi aigi manglani. Ai hotnakhigani. Laizaga college taminarakpa magi marup loyasu miyamgi oiba thapak thoramda saruk yaganba misak amani. Loyaga laizaga yamna nakna tinadragasu class amada yawbanina adum khangnai. Nong phadoksu lairiki khangdaba leibada tathok tasin tawnai. Adubu laizana loyabu ahanba hek ukiba matamduda ihai hainadaba amadi fauki. Yamna sakkakba mi amagum khanki. Noma class loiraga tholakpada study tour moreda chatpagi notice thokhaure haiduna mayam langnai. Laizagi mamanabi amana canteen da changlukhisi aduga chatpagi wasu khara khanasi haiduna canteen lomda chatki. Numittu nong kanna chui. College gate manakta khamduna lairiba bus amada Laiza nanghauraroi matagum kakhalai. Adubu famfam amatta hangba ukhide. Maning waida amakhakti hanglami asida hekta famlage haiduna changloi. Loyana ingak ngakna Laiza kaigino yam thengna lakli dia panthoi hoisu nangbu ngasaidagi thirambane. Laizana kai irang leibano khangde sanjen thonglambi thingawe hatarom da koiraga lakpane aduda thengdokre gari su yam chelawe. Loyana yam chinglemna ado lambi di sangi chatoise nangi namanbi ama kogero sit onthokna sira nang nuaitradia. Laiza yaranida adum famasi more yoraga loin thengnara do ngak sibu. Loya nokfet tawna nang nabu kaisu khandradi aigidi yaida. Bus su thauba haunare. Earpiece haptuna Laizado isai taraga nungaina mamit uisinduna lei. Loyana Laiza wabro nangbo mit uisingano chinglambi se nakok ngawrkani asangaman mahausagi phajaba singse yengo. Loyagi wahai singduda Laizadi ingak ngakhi magi machindagi adugumba thot nawa wahai tholakani thajarude. Loyana magi bag tagi hai khara puthok tuna hai achar yauri chasira
Laiza, hoi, chase. Laiza, ai ngasidi wa mata hangena. Kai wano hango. Nangi khangnaba miga leibro. Khangnaba haidi Loyana khangna khangsinadabase wakhal leiba migi machatni. Laiza nofet tawraga adugi nateda aigi khangnaba kanasu thamde. Hauzik matamda pokminaba machil manau phawba thajanadraba matamsida lamlanba amabu thajaba thamluraga thajabado manghanbiramladi aidi khangba ngamoi. Aduna aigi wakhal haibabu isase iromdom lepsaba ngamnaba hotnaba aduga tola taraba singi mateng kharadang oirasu pangba pame. Loya, Laiza, nangi wakhalon se aiga manaba khara lei. Ai su miyamgi damak kaigumba kharadi tawramgi khale hinglingai sida. Adune aikhoina sibada karisu puba yaroi. Masida amaga yengthinariba mayamse phatte ko. Chumme. Ado sibagi wase hainagumse. Nongmadi loina chakkigadaba ngaktane ahana kongi wane. Loyana makha amuk tarai. Ado pharene nangi khwai pamjaba machu se kai oige. Lei machu ne pink nangidi. Aidi green yam pame. Asumna pungkai muki matamduda chahi kayagi mamangdagi loinaraklaba amagum makoi ani amaga apam pamda mod phongdoknaki. Ngaihak tumin lainaraba matung Loyana Laizabu yengjai. Malangbana humbada magi maithong khumjiliba samlangdo makhutna hugat ningki. Tanja aduda Laizana hairai. Kaidorage Loya? Loyana karisu khumdana momon noklaga onthoki. Laizadi wakhal tajade magi mawongduda. Loyana tapna hairai. Laiza, phone amta yengone. Laizadu phone paikhatli. Message leiramki. Message ta asumna irami. Laiza, ai nangbu thamoi sengna nungsiye. Aibu ikai khangdabani khangano. Nangbu nungsibana ngauraba lamhenba thamoi se matam kuina phumduna thamoi da thamlakpani. Adubu ngasi nangne inaksida leirabada aigi nungsibase lotsinba ngamdre. I really love you, Laiza. SMS to paraga Laizana ingak ngakna Loya da yengi aduga sonthangna na kauki. Loya. Wa maka haiba nangdringai da Loya na hairaki. Asingwani Laiza aina hairibado nangi wa amtang di taba pame. Laizana message number hawi. Loya du mapukningda Laizana kari hairakadabano khaladuna khaurang na ngairi. Khangaudana ahobu makhol ama taraki. Bus tongleba mipum khudingmak pakhatpagi khonjel na ninki. Bom pokhairi launaraki. Khara ama chinthoki. Khara amana tusinba yaw. Laizadi wakhal tadana makoktu haitharaga lei. Kanamtana sumabu hanna yenglamde. Loyana mabu pamlaga puthorai. Magi thawai hingnaba chenabada kanabu su ngainabagi matam laikide. Khutlai paiba miyoi kharasu laptakna Loyana ui. Atiyasu amang manongi mapaina kupsinki. Jingyagi lambiduda Loyana Laizabu puraga asum chatli. Ahangma mafam amada Loyana magi begdagi fi lauthoklaga Laizabu hiphalli aduga bottledagi ising khara makokta pop thabi. Loyadu pakhatpa amasung nungaitabana masadu laifam khangkide. Laiza mamit anidu tapna pangthorakle. Chaina khol khangbagi khonjel ama taraki. Yengthoklubada oiramliba fibamduda Laiza fuk launa haugalaki. Makhongdu sekli laki aduga ina pungang taiduna leiriba Loyagi maraibakta Laizagi khutsana thenglui. Loya yamna wana khangba mali. Makhut anida potsak amana kankibagi mami tarami. Laizana khonjel tanikna hangi. Kaigino dakphamse kanana kaigidamak tawramlibano. Loyana khumlai. Ahisu khangde. Aina nangbu pamduna chatlingai. Tunglomdagi utup amana thomlakpani. Makhoi ahum changduna aibu phuramlaga chatkre. Amok lakhini hairami. Nangbu makhoina masak khangbasu mali. Laizana
Lao, Loya, ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ. ꯂꯣꯌꯥꯅ ꯈꯨꯝꯂꯛꯏ. ꯆꯠꯁꯤ. ꯂꯥꯏꯖꯗꯤ ꯃꯈꯣꯡꯗꯨ ꯀꯟꯅ ꯊꯥꯡꯕ ꯉꯝꯂꯝꯗꯦ. ꯂꯣꯌꯥꯅ ꯄꯝꯈꯠꯂꯗꯨꯅ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯂꯩꯈꯣꯝꯅ ꯄꯨꯊꯔꯕ ꯏꯁꯤꯡ ꯊꯨꯝꯂꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ. ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯌꯥꯒꯤ ꯉꯛꯁꯝꯗ ꯀꯣꯟꯗꯨꯅ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯈꯤ. ꯂꯣꯌꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯗꯨ ꯂꯥꯏꯖꯅ ꯎꯕ ꯉꯝꯈꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯦ. ꯅꯨꯡꯁꯥꯁꯨ ꯌꯥꯛꯅ ꯁꯥꯏ. ꯀꯣꯂꯦꯖ ꯏꯂꯦꯛꯁꯟ ꯇꯧꯔꯝꯗꯥꯏꯒꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯅꯗꯦ. ꯃꯌꯥꯝ ꯒ꯭ꯔꯨꯞ ꯂꯩꯅꯩ. ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯂꯣꯌꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯂꯥꯏꯖꯗꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤ. ꯂꯣꯌꯥꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ. ꯂꯣꯌꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯠꯇꯁꯨ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗꯦ. ꯃꯥꯕꯨ ꯊꯦꯡꯕꯗ ꯃꯍꯦꯛ ꯂꯧꯅꯔꯛꯀꯅꯤ ꯃꯇꯥꯒꯨꯝ ꯀꯤꯕꯗꯧꯅ ꯀꯅꯥꯁꯨ ꯆꯪꯅꯈꯤꯗꯦ. ꯂꯥꯏꯖꯅ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯂꯣꯌꯥꯕꯨ ꯀꯧꯏ. ꯃꯁꯥꯗꯨ ꯃꯩ ꯍꯧꯅ ꯁꯥꯏ. ꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯂꯥꯏꯖꯅ ꯑꯣꯖꯥ ꯑꯃꯠꯇ ꯀꯧꯕꯤꯔꯨꯁꯣ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯊꯧꯁꯥꯗꯦ. ꯂꯣꯌꯥꯗꯨ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯍꯧꯒꯠꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯎꯠꯂꯛꯏ. ꯂꯥꯏꯖꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ. ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯌꯥꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯒꯦ ꯈꯟꯈꯤ. ꯏꯕꯦꯝꯃ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ. ꯏꯁꯤꯡꯒꯁꯦ ꯍꯩꯔꯣ ꯂꯥꯛꯑꯣꯅꯦ. ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ. ꯄꯨꯡꯁꯨ ꯊꯦꯡꯂꯝꯃꯅꯤ. ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ. ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯏ. ꯃꯈꯨꯠꯅ ꯃꯥꯏꯗ ꯄꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯅꯥꯟꯊꯣꯛꯂꯗꯨꯅ ꯍꯥꯏ, ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ. ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯔꯤ ꯃꯈꯣꯡꯁꯨ ꯁꯝꯅꯗꯦ. ꯀꯩꯕꯨ ꯊꯣꯛꯂꯒꯕ? ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜꯁꯨ ꯍꯧꯅ ꯇꯥꯔꯤ. ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏꯖ ꯆꯪꯈꯤ. ꯅꯣꯡ ꯉꯥꯜꯂꯦ. ꯂꯥꯏꯖꯗꯨ ꯆꯥ ꯂꯣꯟꯅ ꯉꯔꯥꯡꯒꯤ ꯃꯪꯗꯨ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩ. ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯝꯂꯤꯉꯩꯗ ꯑꯃꯨꯛꯇ ꯐꯥꯎ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯗ꯭ꯔꯕ ꯂꯣꯌꯥꯕꯨ ꯃꯥꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯎꯔꯝꯂꯤꯕ ꯃꯇꯧꯗꯨ ꯂꯥꯏꯖ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯕꯖꯦꯛ ꯑꯃꯠꯇꯗ ꯃꯥꯁꯇꯔ ꯇꯧꯃꯤꯟꯅꯔꯤꯕꯅꯤ. ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯂꯥꯏꯖꯅ ꯂꯣꯌꯥꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ. ꯂꯣꯌꯥꯁꯨ ꯍꯥꯎ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ. ꯂꯥꯏꯖꯅ, ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯂꯣꯌꯥ, ꯉꯝꯃꯦ ꯚꯥꯏ. ꯂꯥꯏꯖ, ꯑꯣ. ꯂꯣꯌꯥ, ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖ, ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ. ꯑꯩꯒꯤ ꯃꯪꯗ ꯅꯪ ꯎꯔꯝꯃꯦ. ꯅꯪ ꯅꯁꯥ ꯅꯥꯏꯌꯦ ꯇꯧꯔꯝꯃꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯏ ꯁꯨꯝ ꯍꯪꯂꯛꯄꯅꯦ. ꯂꯣꯌꯥ, ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯃꯪꯗ ꯎꯕꯤꯔꯤꯁꯦ ꯚꯥꯏ. ꯅꯪ ꯈꯛꯅꯦ. ꯂꯥꯏꯖꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯈꯤ. ꯍꯥꯏꯗꯣꯛꯄꯗꯤ ꯍꯩꯇꯦ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯏꯖꯅ ꯂꯣꯌꯥꯒꯤ ꯋꯥꯈꯜꯇ ꯈꯟꯖꯈꯤ. ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯄꯣꯛꯈꯤ. ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯖꯅ ꯎꯔꯛꯄꯗ ꯂꯣꯌꯥꯒꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯎꯈꯤꯗ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯥꯏꯖꯒꯤ ꯃꯪꯂꯥꯟꯗ ꯂꯣꯌꯥꯕꯨ ꯎꯔꯝꯃꯤ. ꯌꯥꯝꯅ ꯑꯋꯥꯕ ꯃꯇꯧ, ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯊꯅ. ꯍꯟꯗꯛꯇꯤ ꯂꯥꯏꯖ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯔꯦ. ꯑꯃꯨꯛꯇꯁꯨ ꯅꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯎꯍꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ? ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯂꯣꯌꯥꯅꯁꯨ ꯃꯥꯕꯨ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯍꯪꯖꯩ. ꯃꯪꯂꯥꯟꯗꯨꯗ ꯍꯪꯂꯝꯕ ꯂꯣꯌꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯥꯏꯖꯅ ꯃꯆꯤꯟ ꯄꯦꯟꯅ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯂꯛꯂꯦ. ꯂꯣꯌꯥꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯊꯥꯒꯦ ꯍꯥꯏꯅ ꯅꯝꯕ ꯍꯧꯔꯨꯔꯁꯨ ꯊꯥꯕ ꯉꯝꯗꯅ ꯀꯛꯂꯒ ꯃꯥꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕꯗꯨ ꯌꯦꯡꯈꯤ. ꯃꯥꯅ ꯆꯪꯈꯤꯕꯗ, ꯍꯥꯏꯕꯗꯤ ꯑꯣꯐꯂꯥꯏꯟ ꯑꯣꯏꯈꯤꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯪ ꯑꯣꯏꯖꯔꯁꯨ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯗꯤ ꯂꯣꯌꯥꯕꯨ ꯂꯥꯠꯇꯨꯅ ꯊꯝꯈ꯭ꯔꯦ. ꯃꯪꯂꯥꯟꯗ ꯂꯣꯌꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯕ, ꯁꯦꯟꯅꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯅ ꯇꯥꯏꯕꯪꯗꯁꯨ ꯁꯦꯟꯅꯕꯤꯕ ꯄꯥꯝꯂꯛꯈꯤ. ꯑꯗꯨꯕꯨ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ, ꯊꯃꯣꯏꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯝꯒꯗ꯭ꯔꯥ?
ꯑꯗꯨꯒ ꯃꯥꯕꯨ ꯏꯆꯝ ꯆꯝꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯂꯥꯏꯖꯒꯤ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯖ ꯇꯍꯥꯅ ꯍꯦꯛꯇꯃꯛ ꯈꯣꯡ ꯊꯥꯡꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯆꯞ ꯆꯥꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠꯇꯨꯒꯤ ꯃꯪꯂꯥꯟꯗꯨꯅ ꯃꯩꯔꯥ ꯑꯣꯏꯗꯨꯅ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯨꯕꯨ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ꯫